Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Thomna pokpi amadi yangang pokpi ka thangnaba chingdolgi sarukta kuki nupa nupi sing laisinkhre. Imphal East District ki lamlai esigi manung chana lairiba Thomna pokpi amadi yangang pokpi maitai khulga thangnaba chingdolgi sarukta hauji kuki tare sing sangsinduna laire. Hariba mafam asida masing yamdaba kuki nupa nupi sing thomjinduna kuki tare sing laire haina khunja kayana pau che asida phongdorakli. Khunja kayana phongdorokpagi matung inadi hauzik faubagi oina Thomna pokpi amadi yangang pokpi khulga thangnana laiba chingdolda kuki tare sing lairiba asi takthoknabagi thabak amata lainga ki maikaidagi paikhatri. Nakal amaromda simol kuki khul asida ngasidagi hauna CRPF ki camni amana thongladuna laiba HWRAKLE kuki nupi singna go back Central Force haina nahan makai khongjang jangsilamba du ngasi simol khulgi khulda CRPF company ama thonglaba asidadi khongjang jangsin khidre hairi. Pau sina hai hauji uyok chingda CRPF amadi BSF ki kangbu leiduna ngak senbagi thabak chathari makha tana hariba CRPF amadi BSF ki kangbu asi adumak leiduna koibada leiduna maitai khul sing ngak senbagi thabak chathakigani haina su Imphal East District Police ki maikaidagi khunja singda khangalakre hairi. Khunja singgi maikaidagi phongdorokpagi matung inadi tuichin simol saibol chingai samusong lokchaw hariba mafam sing asi kuki khul ngaktani hariba khul sing asi yangang pokpi police station gi manung chana laibani adubu kuki singna Kangpupi District ki manung chana laibani haiduna hariba mafam sing asida Central Force sing changsinba yaroi haibagi thabak hauzik su khongjang changsinba HWRAKLE hairi. More Town Mission Bank da laiba yum taret Meina Tumna Chakre ngarang numidang pung 10 makhai rom tabada More Border Town gi Ward number 2 Mission Bank da laiba yum taret Meina Chakre thaudo da mioi ani ama so panangki hairi yum mai chakpa dugi matangda press na phangba pau amana hai thaudo da so panangkhraba letmin sai chongdoi mioi amadi Churchandpur District Hospital layang nabagi damak pukhatkre aduga mahaki loina bina More Primary Health Center da laikana ki haidi ngarangi yumai chakpa da More Town da laiba Fire Service ki Officer in Charge Isa Ahmad ki liching makha da water tank ani mafam adu da changsin na mai kanbagi thabak chathaki water tank adugi ising loirakpadagi Myanmar Fire Service ki gari ani su mafam adu da yausilaktuna mai kanbagi thabak ta mating pangki mai adu electric source service tagi horakpa oirambe yai haina panari Mai chakpa du da yaukhraba yum sing adugi yumbu singdi mamang tauthang thang holet tauthang thang sai tauthang letmin sai jongloi lunkhumang haukif bosco jan kholan baiti amadi Dr. D dojan ngarde khulunni haina pawsina makhatari Mejoram amadi Myanmar ga taina ba kilometer tamanga ga tara gi mafam sing security force sing thajinu ngak senbagi thabak HWRAKLE Bharat ki awang nongpok ki state singi manungda Mejoram amadi Myanmar lenga ani gi lona bangam khai gi paringda kilometer chamanga ga tara sangma mafam sing asi hauzik security force ki kangbu sing deploy tawduna akan bangak senbagi thabak HWRAKLE tharang asi center na khangalakhi bagi matung ina paikhalakhi bani hairi hiramasi gi matangda news agency degi phangba paw gi matung innadi Mejoram amadi Myanmar laiba ani gi maikai anida Manung chana kilometer tara gi manung da laiba mioi sing laiba ani gi marakta chathok chasin tawbada border pass ama mathau targani hairi hariba border pass asigi matung ina mioi aduna kilometer tara gi manung da laibani haiba verify torba matung da nakal amagi mioi mari leinaba laibak amadi numit taren ni leiba yagani hairi laukhalaliba khongthang asi mamang chahi 2024 gi December 18 dagi Mejoram da changba amadi thokibagi gate kharada state police Assam Rifles amadi health official ga loinana thabak paikhatpa HWRAKLE hairi anaubu chanabi asi ga loinana Mejoram gi Champhai District Police na notice amasu thoktuna khangankre hairi anaubu chanabi asigi matung ina pass lokhiba mafamda amu hana laktuna pass adu sinaramlaba matung laiba adu da changba yagani hairiba gate sing asida ningthokaba amasung thangja fawbagi ayuki pung 6 tagina numidang wairam pung 3:30 fawba chathok chasin tawba yahangadawri panba yabadi mamang chahi 2024 gi December 13 da Ministry of Home Affairs na thokiba order magi matung ina Myanmar amadi India gi marakta kilometer 13 ki manung da laiba mioi singna free movement regime FMR gi khudong chawa leirakhiba adu kilometer 10 da amu hantharakhibani More da yum manga Meina Tumna Chakre khangawdana hawrakhiba Meina More Ward number 2 Mission Bank da laiba yum manga Tumna Chakre makhata na sandoraktuna hena chawna amanga ta thoklam gadabadagi Manipur Fire Service na kanbangam hawre police dagi phangba pawda thawdo asi ngarang numidang athengba pung 12 rom tarakpa matamda Tengnopal District ki manung chanba border town oiriba More gi Ward number 2 Mission Bank da thokhibani mafam aduda laiba yum amadagi khangawdana hawrakhiba Meina mai wairaktuna punna yum manga tumna chakhi thawdo adugi paw phangbadagi mafam aduda Manipur Fire Service ki team amadi More Police Station gi OC na luchingba team na hakthengna na changsen duna mai adu kanki thawdo aduda
lupa lakh kayagi malchang ut-onki adum oinamak mai adu matau karamna hawrakibano haibadi hojik faubagi oina chap chana khangba ngamdri adubu manak nakpada laiba khunjasingi matung ina short circuit thokpada natragana LPG cylinder leak oibadagi oiramba yai thajanari.